Lakhipur online puthok saba me ki tang tara taret irai numit ki Khomjinba Pao tabirase ahanbada maroi pa pao Silchar dasu haukiba numit humni marini asida sabagi chang hengalaktuna ngarang degree Celsius kuntraturuk yona sakre CBSE board exam da 97% phanglakibi sonai gi chinglembi bu taramna okre ke tamna Hyderabad University gi makhada PhD degree phangle Numit inigi oiba vocational training program Kuno High School da pangthokre Jiribam gi Smart Society Hall da interaction program ama pangthokre Haujik mapung oiba pau tabirase Silchar dasu haukiba numit humni marini asida sabagi chang hengalaktuna ngarang degree Celsius kuntraturuk yona sakhi India Meteorological Department ki ainga sagi pau matungina lebak asigi awang nungpok thangma mafam sing Nagaland, Manipur, Assam, Mizoram, Tripura na chingma mafam sing da mahausa dagi degree Celsius ahum hena saraba yai hairi Sanamahi lining loop sonaina sinduna handak lisingani ga kunmari chahi gi metric parikha da percentage wangna pass tarakiba sonai gi manung da leiba mahiroi singbu taram nokpagi thormama ngarang lairikon kalibari sonai kasar da pangthokre sonai chanpur dagi CBSE na loba metric parikha da 97% phanglakrabi irom chinglembi mahakhakta thorom da saruk yakhe Saint Capitanio School Silchar dagi apunma mark chatrukta Mark Chamga ga marfuma thoi phangba ngamkhibi chinglembina mahaki tungi punsida scientist oiba pamli mahak sonai chanpur da leiba irom sarat singha amadi irom ongbi sunita devi gi machanupini taram nokpagi thoromaduda yumnam manikanta ningthema ongbi komlabati leima General Secretary Olasa Manipuri Women Mairapai Coordination Committee Khangembam Vidya Laisang Them Nandababu amasung ningthem manglaisana mangangna mathangsinna mifamapu mithunglen amasung ikai khomna jaba mithung sing oina saruk yakhe ai ming irom chinglembi devi kawi agi papai maming irom sarat singa lega akoi mamai maming irom sunita devi agi inang pi masu lei mai maming irom koro lembi devi kawi khun se ai Kanpur gini ai handaki CBSE gi metric exam da ai 97% hangai ai maths ta 100 phangai du lagai English ta di 89 phangai Hindi da na 96 du la SST ga computer se information technology ai bese animak su 99 phangai du laga ai science ta na 98 phangai ai na tamiba school se Saint Capitanio School kawi du laga ai se Silchar da leiba school ni Saint Capitanio School NIT minakta aina khanjabadadi aina phangjariba percentage se khara nungai phatre hai tare haidi aina expect tawbaduga haidi ai asenbadadi aina English se haidi full marks ki taramani adubu ai minimum the 95 di phangani aina de expect tawjabni adubu haidi khatang tang percentage phangbasiga exam mi singna ingondaga yamna thagatpa phongdoktana jamna ikai khumnaba utpasiga ai yam harawi sigi position se lakpagi damakta khogi Mama, Papa, Didi akogi bubog, Didi akogi ine, Didi akogi mamo, Didi akogi mansi, Didi pabu na su jamna hona jagi haidi akoi bubog na su haidi jamna haigi kinang like pa do to pao haidi akoi na nangi paisa lupa ga do dum PB ni akoi dugjana su economically na rich ba kangu na te haidi hai tare atai lakka da students sing da ai haining ni ki होना बस जाम मथौ ताई होना जदी जितना वो इंटेलिजेंट होरसु जितना वो अदु होरसु होना बस जाम कल्लदी ने मी से सक्सेसफुल दुम होय आइदी कोई अंगांग अमा चाखटपा हाइबसे जुम अमा चाखटपा नते सोसाइटी मा चाखटपनी खुंगंग अमा चाखटपनी मरदगी ऑल इंडिया से चाखलकदबनी एकोई जामना पिकना जेंगबा यादे अंगांग अमा चाखटपदा चंगदबा मचा खरा लई मचाक सिंगदगी मनुंगदा angang singdugi parents sing angang masamak aduga school gi oja sing jusu bi makhong ahum saraga jusu bi lepa dumaina angang je chakhat pra changba factor sing che element sing che ikoi ama pa oiba sing oja sing puna makna masa khangbi gadabani aduna ama pa oiba sing su angang sina akoi swai siga leiriba angang sunai elaka siga khangba mabu khangba angang kuting mangna Aji magi dismaina taugi bani na aisuma lagi henba ma werake haiba ki wakala ma khak awareness ki taita aji te masang da tharaka da bangang ji hena akoi gi pungning thawat boina akoi sana ma hilai ning na sum tominasi aidana ai mayam gi maham da su request thamjari akoi gi samaj asi semga taba jade
अखोई समाज से नोमो नोमो की पिक्चरक तौदुना अखोई मैतै की सोसाइटी से असुम लिक्चरक पदमाइन तौई अदो खरा जामखनबगी दमकता अखोई टेंसिना हाई सुमाइन अखोई कनो से पांथोंनबगी फेलिसिटेशन की सुमा थोरम से अखोई चही की ओइना पांथोंमिना से आइना इsu रिक्वेस्ट अमा थमजरी लोने लोना अंगांग अमा सेमबगी मतंग सिजी अइना ओजासिंग दा मुकरी हाइरुनि तर अइना हाइद्रगसु हेना खंबिरमनी अंगांग अमा सेमबा हाइबसी खितंग अंगांग दुगी पोटेंशियल हाई अंगांग खुदिंग पोटेंशियल लेतब नते पोटेंशियल अंगांग खुदिंग ओइनमक ले मागी माइकई अखोई अंगांग सिकी वाखल की माइकई मागी माइंडसेट करोंदा डाइवर्ट ओइगिदगे हाइबसिमा खतंग अखोई पेरेंट्स सिंग सेनाबी दरकार ओइ लोन अमा सौगतपदा एकोई जाति चिना एकोइसु मणिपुरी हाइबा एमआइल सुमा सब्जेक्ट से लो व्यू हाइना आइगे माइगे अपील तौजरी मरुइना चिंगलेमिनसु मिंगसु मेटे के ममिंग थोले असि याम फजरे कोनना नेस की अखोई हायर सेकेंडरी तो आप तो मास्टर बक तंबगी मतंगदा सुंगसोय सु एमआइल अमदि चेनारम गना आइना खली मसिदा जारगदी चिंगलेमबी अमदि ngasi ga horeba agang singna as student singna in future da amadi manipuri jati ama hingalamada maroina mateng pangbagi pandamam oiba targadi ekoi khudimagna any language tai gi angang chimgu khangge inau chum hangde tamhanma matamda janima kidi mil manipuri si tamhan biwaina ai gi mafam da appeal thamjari माहो अमना अखोई की अजिक तम्मी से अखोई की इंग्लिश स्कूल तमकपा अदगी अतोपा मपान चला तंबाय से एक्सपोजर मखल अमनी दिल्ली दा लेबा अखोई लाइरबा अंगांग सु ओइबा जाय अदो मागी एक्सपोजर दुना अखोई दगी कोकथो अम हेना खंगबा हेले काइने मा नोमगी ले मपान थोखिबदा उरिबा मिओय मल्टीनेशनल की कांगबु मयामा मेट्रोपॉलिटन सिटी नि ना मोंग मोंग मी ओइबा मदगी माय खंगबा अखोई की सिटी मचा मचा नाम चाउद्रगसु मदगु लेदना अखोई साउथ के करी खंगते अखोई इंग्लिश का ngang amise अदो मागी असai exposure दुना नेबा अदना अखोई की लाइक तम करीगो ngamaga diko अखोई मपानदा थोगा तंबसिसु याम दरकार नि गजागी इंग्लिश की जुदा साइब दम अदुगो मरी दुम चुनरे कना गोम दे कोई अंदक खनी ममांग दसु मैतै लोंगी दमक दसि खतम की अदो अयामदा मदै मैतै लोन जेसु आइदी मदु तमगा याम कनो तो बोदी हाइबा नतबा अखोई की मैतै अमा ओइना अखोई मैतै लोन से खंगदबा यादे हाइबगी दमक अइना तमबगी कनो इंटरेस्ट लो की बै वानी अदुना अखोई की खुनगी अंगांग सिंग दसु अइना मंगा अंगांग तरा खंगने अइना हाइबा अखोई की जुबोती दा नोई तमनिंगगदी स्कोप अमा लै अखोई की फ्री ऑफ कॉस्ट नि हाइबदा अंगांग अमा बक थोरकते असिजु अइ याम अंगकपमनि तौबसिद माना कोइदा पीपु पुटाक मैम पे खरे आई इसाम ओजा म ओरासु माना हाइबदा नसाय होनागा तौबने हाइबसिमा मा याम तोइना हाइ अदुदगी माना खनगी वखंदो ngamnanaba haina mana torpa matamda ai school du gata tamme haiba natabane akas tamu chatpa atop to kare kare competitive mayam jawbase masi tamja ningai ni akoina angang singda motivation mana jam toina hai motivation se yamna toina pibam thoi guardian singda su motivation pi traga di natraga mai gi nai paring punamak se mana asi jam thagalami mai mo da pibam mayam punamak guide pibase mana jam thagalami se asumaina angang khudimakta aikoina mari mata singna lekai na thangnawa singna magi machimanaw singna mapa macha singna jinglembi da pibi we sumaina advice pibi we sumaina cooperation pibi we sumaina pibi we taragadi mana mai paklai ba sumoina di angang singda mai paklakani haibase ai thajaba thamjari mathangdana kari haini like tammi maina tammi se koina coaching natraga tuition se mana nga sai hai go da masi mathau ta de karigumba aina class ta tawrei subject to sorry baja singna talak podo munna follow tawraga aina line by line khangna adi kari ai tara wahi khuding gi meaning ga kona na khangna karigumba tawba taraga di coaching natraga tuition tawba se adi mathau ta de haiba ma haibi gi masi jamna phajaba sayasani के तमना सिंह हैदराबाद यूनिवर्सिटी की मखादा PhD डिग्री फंगले महाकी थिजिनबगी हिरमना थाउ थोकप पाम्बी पोंगामिया पिनाता LPR पाम्बी की मरुदा ओइरकपा ओलियोकेमिकल चेंजेस हाइबा सिदने के तमना यूनिवर्सिटी ऑफ हैदराबाद के डिपार्टमेंट ऑफ प्लांट साइंसेस के प्रोफेसर आतिपाले आर रेड्डी की मखादा रिसर्च तौकिबनी महाक हौजिक पाथरकांदी कॉलेज ता बॉटनी डिपार्टमेंट ता असिस्टेंट प्रोफेसर ओइना थबक तौरी हाइलाकांदी जिला की लाइसरम कुन राजेश्वरपुर की के चंद्रशेखर अमसुंग एल अमुतोंबी की मचानुपी के तमना महागसी पाउना रोड चेंगबिल लाला हाइलाकांदी की डॉक्टर इबोचौ सिंह की लोइनापिनी अदुगा एच सिंगलेन अमसुंग एच थाबले की ममौनुपिनी
नुमित इनिगी ओइबा vocational training program Kuno High School da pangthokre Assam lenga ki makhada mahiloiseng sing phaganana bagi pandam da paikat pathorang sing manung chana vocational education program mahiroi sing da takpi tambiduna abhaba achumba lambi da porak patangai fate pandam asigi makhada matau karamna morok amadi hai makhal kaya dagi achar semduna senthok lambi ohenba haiba thimda ngarang me gitang tara taruk sagol se numit ki ayu ki pung tara tabada Kuno High School fular tolda numin ini chathagadaba vocational training program ama pangthokhi Professor TH Baba Chandrana training program asida saruk yaduna matau karamna hiram asida mai pakna khongdagani haibadu mahiroi sing amadi oja singda marik chumna paudamki training program aduda school asigi SMDC gi president Professor P Raj Bihari headmaster TH Ganendra amasung oja sing saruk jakhi ningsing bayai vocational education gi manung channa haukiba megi tang tara manga yumsakation nimita school asigi oja sing amadi mahiroi sing Sribada leiba oja thokchom Baba Chandra gi farm house Poilapul sericulture farm amadi Lakhipur Khuno da leiba oja wahengbam Bita Sundar gi Sani agro industry da chatuna vocational training lauki haina headmaster TH Ganendra na khanghalakli Jiribam gi lamlen leikai babu parada leiba smart society holda liching jiri amadi world midday council WMC Jiribam unit na sinduna social activist Rohan film ga wari watai sanabagi thormama ngarang nungthil da pangthokre interaction program aduda social activist Rohan film consultative committee liching jiri gi chairman TH Khambalwang amadi all Jiribam Maira Paibi AJMP gi president S Susila Devina mathang sitna chief guest president amadi guest of honor oina dais tapamki thoromaduda Manipur bu athuba matamda ing tapalamda mama oina namba amadi Jiribam asida ngasi phawba Manipur da thokliba irang asigi mami tadana leiriba sida amuka hena security measure lokhadaningba gi wafam kayasu invite singna phongdokna ki thoromasiga mari leinana social activist Rohan film na paumi singda haikibada Manipur state asigi yamna maru oiriba nongchup thong Jiribam asida punsin khongset kamari leinana machoi machoi ta khraba aikoi mitei singa unaduna apaba chakotpa amadi punna wa tananabagi honabagi khongset amani haike masi atopa community amagi mayokta tawjaba campaign nate masi aikoi mitei gi hojik mapan Manipur da leiriba singa siga punsinanaba amadi chakotpa poraknabagi campaign amani haina phongdokhi when experience like government sai tong tong mong da sai gi kai tare apigi ilang la kadam phom singi da kamai ko ilang thuiru ju kane papan da ki foreign aggression thungde like narco terrorist thungde to tama magi tam am sin raga moi mayam na de kuzama sin to modi hai kuzama sin na te sugnu da hande na to bi mayam do kuzama sin to modi moi jo piska bi diga sin pata le ne ala jiri jo piska bi diga no ai le bisa kuzama sin ke to de ado mapan da ko to mapan da ko sabun de lo Kadis orang jiri kadis itu pusing jiri Kemungkinan kalau ini mana ada bagi kalau tu bagi yang karena kerana dia pergi media sebab kalau siga kamu siga si kalau si mesti pun ama mana ada ani pergi tu mana itu mana aru mama dia ini na maruina bagi nungcut thong hai bagi jadi bangki yang marui bagi objek media use mana tu lifeline bagi kuncina mana kuncin kuncina si atau community magi against na traga ini community magi kuina mayuk tu tahu campaign itu tu macam target lagi bagi media channel awak sih amu ramai bersu Asana kuncin lengai macam cina hendak kuncin mangam nana bagi tu kumpa pandam dah jadi bangda nantana koi jiklai bus silchar kasar ilakan di Karimganj Agartala adagi koi tuan ba even Bangladesh ke kuncin tari ba mai te sing se kuncin ba yana na bagi tu kumpa pandam dah tahu jangan ne ba ai program seda WMC unit mati teaching di tuan ba channel nam ham la pe kan da masigi interaction program jera sabu ya bi kan da koi kan ma the bagi pakulun thong na khana min se to mati khara chena koi ji da le ba wa na adagi tahu kamyam su koi lokam chana karma platform no khalaga masi khana ba nei na sige hai su ai ki sai ki masi kham bang sige Nungairaba pau
khu tang chikpa nerve ki anaba khwang janglin gi anaba brain amadi bp stroke oiruba singi anaba kayabo digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthok handuna e tongta leiramba amot pasing sengdok pangamali amasung kidney liver heart amadi brain gi mapangal kankat handuna haksang phana thambang amali magnetology scanning therapy asigi kanaba lobbiu nasimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawa layang seri chief consultant Dr. M. Santikumar Singha lifestyle medicine consultant Harvard School of Medicine USA certified Rompur Part 2 dasu numit khudingi naturopathy gi makal makha layang patap sijenatuna layang pahuzare advance booking gi damak mobile number 9706 554 286 natraga 9395-732-456 number asida call tobirugo. আমার নাম লোকেশ রঞ্জনেশ আমার বয়স 75 ইয়ার আমার কোমরে পিঠে পায়ে ব্যথা ছিল পিঠের কোমর ভালো হয়েছে পায়ের দিকেও কমেছে কোমরেরটা এখনো রয়েছে Aroibada maruoiba pau amukhanna Silchar dasu haukiba numit humni marini asida sabagi chang hengalaktuna ngarang degree Celsius 33 yona sakre CBSE board exam da 97% phanglakibi sonai gi chinglembi bu taramna okre ke tamna Hyderabad University gi makhada PhD degree phangle Numin inigi oiba vocational training program Kuno High School da pangthokre Jiribam gi Smart Society Hall da interaction program ma pangthokre Lakhipur online YouTube channel gi pau sandok chaba ngasigi oinadi matang asida loijare